mayam taram noksari loina na channel asina ngasi thagat chagadoriba video ase ayhana mamang na thagalpa video singa khitang tongale ngasi gi ju wari weni di tawroige ngasi ayhana thagalibsi di kenone khoigi nahanje ayhaki subscriber maraktagi ayhaki contact number thibirakpa aduga aigi social media da habidi aigi description da ai video khudinga dum pibane aigi Facebook ka aigi Instagram ga sigi link dum pibane aduda ayhaki subscriber maraktagi ayhak punushiba aigi channel asibu yam lunu khanjaba habitare aduguma subscriber amana amana paw phobirakpani mokhoigi ahal singna aiga contact paw ma phawna pa me habirakpadigi ado ahan sing ju wari sanajare ahan sing jate oiramdre khoige lining thau sanami temple board sigi ahan singni ado mokhoina hadak je lari gam phonge lining thau sanami temple board na phongi je sanami lining chalaba imung amagi thauram singda pangthokadaba chana patha paidana lairik ama phongbuni sigi lairik se masigi lairik se mayam happy yengalakke sigi lairik se ni ado haiba lairik ase masigi lairik se ahal singjana hariji masida sumai tawe khoigi sanami temple board ki ahal khoigi oja sagol sem lanchen ba mitai mahakse porial sanglakpa amasung member learning thok sanami temple board hai ahalasina sumaina habirakpani hariba lariga se mokhoina larik se phongasu masi akhoigi lamdam sida aidi paksana ita yohoning bhabitare mokhoigi wakhalonda aduda channel aigi channel sina hana sumaina sum sigumba video ke amasum tawra lakpani na channel sigi khuthangda ahalsina habirakpani habidi sigi kanoze lairik cha masi paning ba mayam leiram gani landam sida sanami gi khoigi lining chalaba imung mayam as leirabani na masida pangthokadaba thorom gi chana phathap singje mokhoigi lining thau sanami temple bona phongi ba lairik cha masi mayam da yohoning ba habitare aduna hari ba lairik ase ahal sing habidu gi matungina ngasi je temple bota sanami temple bota chalubane aduga chalaga ahal sing onajaraga lairik se mokhoini pire adumai tawraga lairik se sumai tawbune khoigi pdf file oina aina thagat charagani thagat kadoriba pdf file ju ayangna youtube to pdf file oina thagat pati yaro sidi video gi oiba channel oina hangna banina adubu hariba sige lairik se thagap ya bai ayangna ayakse handak yam kanabudi kana tawdre do blog ama haisum tawjabani website blog habitare website maktinate blog sida ayaki video da ayana thagat ki basing jige ayana sigi details wari watai khara dum iraga thame video so dum link dum hape adu hariba sigi lairik se hojiki blog sida hapcharagani masigi pdf file se masi ayak na su link so dum pijarage mayam amakagi description da link pijabani adugi description da sangbiro aduga hariba sigi lairik sigi mamunung da yawru mayam si loi u phangani adu lairik sida kari kari yawpuge habida so mayam happet ai haijarke habidi masi adum ayhana su pambo oye si lairik se adu akhoi sanami lining chalaba imung mayam da su masi yam maru oiba adugumba lairik amani haidana mayam da haijage hariba sida sum akhoi sanami chalaba imung amana akhoi angang polokpade horga mi laitabo ke sigumba mayam thorom ke am lairi masigi manungda akhoi sanami lining chapa singil kamai tawgadage habidugi mamuta mayam yawe aduni sidi yauri basingida akhoi angang pokpa amasung ipan thaba akhoi sanami chapa singina sigumba imung singila tawgadaba mayam yauri adigi chawumbagi matang yawi adiga laiming lobage yawi adiga hygiene pot asi akhoi luhong khongdong bigi matang yaure adagi luhong ba yaure akhoi gi luhong bai maramda adum pes ani hum adum yawi masi adum kana gani khale masi yam sang yawi lairik se luhong bai matang sima akhoi gi laima piba sigi mayam yauri pibana mayum changmu matamda salailen sidabagi khubam chona pungmayai punem jagani aduga phamelomda changlakani gan sumaina akhoi gi chana phathap haibitare adumai yauri ada phiruk chengluk nungsang kaiba kaine hairi sediga sibigi thorom ju yawe sibigi thorom sida mayam yauri sumaina tawi aduga laihun akhoi asti hainari bisamasi laihun haiba thorom asi lana thoromga mari leina thabangni laikhidaba miyoi adugi
laibakki saru machet ama natraga asiba masa adu poloi khibagi ut khara lokhalaga lana thorom loiraba matungda laifam oiba asengba turelgi laiji singda itin hannabagi damak saru machet natraga asibabu asibadugi ut lokhatpagi thorombu laihun natraga asti kawe habni masidi sanami lainingda chanade sumaina sigumba mayam yauri masi yam nuwaigadawba adugumba lairik amane lana thoromgi si yawi adagi phiroi gi yawi yum mangba se mayamna kamenda yam hangnarakpane habidi akhoi metai gi yum mangba khopasi kamai tawi munumi masing kya no khono ga hangnaba yawbune sidai mati ama sum haijarke sanami laining chatpa singidi yum mangba khudimak yum mangle haiba numit tudagi lauraga tarukni suba numit ki ayuk yum sengani ayukta yum sengani thabanda chaloi sagai amagi yum manglingaida sagai adumaki yum manglaklabadi thoram adu yaithokani adubu pokpa amasung sibaga mari lainaba thoram singdi yaithok loi sumaina ama yawrem haitare ade phijol gi matang yawe adagi liksiba koi liksiba habidi sanami lining chatpa singi marakta kanagumbana pamlabadi nongthrai sanalik nongthrai sanalik amasung chaning na chingba liksiba yai sumaina hairame adagi silukun gi matang yawe khara kumna dum yawe sanami lining chatpa singna masagi hakchangi karigumba mafam amattada lukun langhing langseng thangba yaroi adubu matamgi matunginna tangai fadrabadi kori natraga pithrai natraga sanana singbana yomlaga jantra oina sijinabadi yai kaina sumaina sum yorome paklei namsagi su yawe sigumba mayam yawe haribase sigi larikse yam kannadi yamanati ps kumari oi hariba larikse ade warep singi masagi khuyek adiga ayaba pibigi masagi khuyek sida piribase khogi soi khara tauri se vice president lining thok sanami temple board ki chanjam vidyapati wakhalam jingba haidana hai maha ki aduga president da lining thok sanami temple board ki khogi lampok lakbam jayanta khoi minister jayanta duni hai aduni aduga khogi dr sagol sem lanchen ba meitai purel sanglakba amasung member lining thok sanami temple board somaina pi khogi larisida mokhogi larisida pirise adu hariba larise masi akhoi metai lining chalabe mayamna de masi yamna maru yamna pamba habidu oigane na so aini khalle masi mai mokhoina phongi bada larise copy lising 10 di phonge sidi ibada maman lupa yang khaina thabane asumaina lai adak 2019 da phongbo larik ne ado hariba larikse masi maman lupa yang khai wargaso hansina habirakpagi habide khoigi hajiki dr lanchenba sangosem lanchenba maitai oza sina habirakpagi matunguna masi neta thagalasi aduga mayam da phangan lasi na habirakpane maramasina ayangna su masigi larikase masi yamna kanagani khanduna masi ayangna su hojiki ayangna hana haijakriba igi blog ama leijabani blog se manipur mirror 123.blogspot.com haidana samaina ai description da link pijabane masida dum changbiyo aduga ayaki hojiki changbai matang da soina dum screen da dum hapa amagani adum yengbiyo adu yenga dum khangagani haribsida masigi pdf file dum thengnaragani haidana myam da haijari
loinana ngasi gi video se matang swai de loisanjage haribo larik ase ahalsing habirapigi matungina yanasu kano da thagacharabani hojiki blogs da hapsarabani loinana se gi manung di yawriba akopa khara se masi je dum mayam da dum khudon tamjarke maram rakta video ina dum semakke haidana mayam da haijari video se bimeng tabiribo khwai punungpu thagatpu phungdoksari kanglipa imana yaifare